이바 빠바 톰바 나테 벵갈리 말론다 하나 이름니 마세 라이크 라이수 거 하이드나 라키바 나테 아두고 ngasi디 마사기 오이바 거기 Jewelery 하우스 아마각 마사나 puthoraba matungda niyom chumna business tawra matungda ngasidi manipurgi miyamda khoi sana saningba anything mioi kya amasu ngasi bukta seba myam tawjagre aduna magi wari ma kamaina horoki ma kamaina kari kari awaba thingnagi mana kari result phangre habi matangda manipurgi miyamda koina tawjari bugi maramse manipur miyamda su pasana khansi aduna please welcome Arun koi ASKSUR gi podcast da ASKSUR gi podcast da chana ibu chingkhatpiduna mayam gi mangda sak takoi tanjama pibibasi ai aduki matik nuaijai mayam boina ikokno na khuramjari ai ming leifam taksage ai isamak asengmadi singjamaini adubu kopa live changa matungda ai nambol oinamda leijabani sanagi founder oina Arun Jewelery da leijabani do Arun khogi angang ori kandagi sigi ko Jewelery sa masi dum pamaga changkhibra natraga kamaina sigi khogi sana sabagi sigi kano se ka haita sigi lambi sa kamaina torga choose tawbi no sigi sa first da ai se hana khogi thogdoma khogi yam ngai taba an je ai ngal lingai da je tok tre su sai da khoi father se legi dre adai khogi ai mam pokpa ipu duna khoi je jok pi re moi lam da adai di ima dum sai tat tu tat su sai dum legi dre okay adai da khoi mam hoina noi chau salamina simpham ama haina ba munna khalaga tamo chatlo haiba de khoi an jing duna haibi matung ina ise haigalaga khogi singjamai gi tong lan thoga bamole kai gi khoi oja din sida tamme matung da kogi hana tambasina kogi agi oja ibutumbi mele kai digi sida phanuguina tamma matungda adagi designing gi na agi oja ujit ki makhada magamandana matam isang sangi tamakpada knowledge en phangje oja ujit ki makhada phangpa ai sana sarpose sana saba ma design to bomsum tamine very nice ko ai ju ngisidang khang khoina khangam misina sana saba adang tamalor ban khale ko or daina khangori se sana sarasu design jam kom tam dene ba so anyway makha tarakpada Arun gi punsi sa kogi ASKSUR thena dikan gi mamang haitare ko na sigi field sida haidi chahi kamti tobire kogi sigi sana saba gi journey sida haitare ko sir ai dum haijage sana saba gi hiram sida ai se chahi only 39 something chure chap chan hele lore bo isana dum khangja pathok ko da adu tawdadi ASKSUR thengna ra kan da ingon da hena knowledge hena lak imaram sina business se somna chatna bagi structure amaga loina na sana takdo aina kitang flow tawraga jaba sijima di ai tasena knowledge badan phange hana gi duna kogi nomogi tawde ya da thabak ni har profit lei taba yum da sijina ba ko na da paisa di okay tawdi dum tawri ne ba thabak se business dum tawraga haidi ka haitare paisa je laksu dum lakwa aduga pasana kadai de sina duno haidi kano se paisa je lai telo sangi ba okay so aduga Arun sigi kano se kogi angang ori kan de ju sigi sana je yam pamjana changkhira haidi kamaina leidana ko mina tawga hana tawsangrira isana choice tawbane ai yamba jiga ai ga ji question lama hangnare simpam je chamana pullaga alai tamina tanmina si hingna bo hona si hai ado yamaga ai ga je amoina migi sa haiba ko chamina adugi payment ro si matang ji da yamba jina nang tambi thabak tawro adudi na hairak ba haita jum da hala kan hisab pun ja da bi mong da ma nesaram ulak pa yamba sina adudagi ai je thamoi shoga yamaga pullaga di ai je chawkhala roi na ai only munna khala kan da sana sa ba ji khan gi bani tumina mafam da sikna phamaga dum sa ba sokang oirak ba pesa tan bi haina bi do adudagi ai ta sen pirep se lepser pune okay ado sigi kano se sana sa ba sa manipur su mi amamadi sana sai ne ba ko matam da Arun su dum sari ne ba aduga koina sigi sana sar ko sida ujikan je sana sengi na traga seng de ko adagi sigumba matang su myam lai Arun su seng masana ne ke myam gi seba to lai ne ba aduga yamna khangjani ba famna Arun saigi family da leramba haitare ko ai family da rajuzik kano yumban lamida dum changsal ai cha soni leren haibire ba ado matam du di kamain to birami ASKSUR thengri mamang dane haidi yumgi sudum yana badum chapibra adagi kamaina haidi matam je kamaina manage to birami haidi khoi thengri kan mangi si jam khangjaning ba ai somna business to biram ba kamain torong ge ba hana business story se khoi kita sena rul lama yaw ja da ba yumgi problem du shop tong na hona ba adagi isagi business du shop tong na hona ba da isa je sum back chat pa haitare step ama ka ge ha so ngam da ba problem na dum loina chat bani kai problem ga di thengna bi matam du da problem se customer gi problem se thu na longning ba adagi yumgi na problem am thukchala thabak se loi hok da ba gi problem je ekta thokpa okay adagi suri ba khoi gi head miss di duna mu chuti loksalakwa sigi thodok se dom lai bani na problem je shop tong ngam da ba haitare adi customer ina sana sara thuna mu longning ba adi amana mo sari ba mystery ma'am je chuti mo thokki bane ba adi yumgi problem sina kari problem thoino problem sina khoi gi narak jelak pa jarokpa adagi moida hak to oisu kai thoga manata kai awala ba hangal laga lehaning ba haitare sin harga adugi matam ju phang da ba adagi chonda business ki da chairak horak bagi manage ngamak ta ba isa da tension loina lai ba haitare sigi matang sida dum ado haidi somje business to di tawjari ne ba mi mamang di business to hai ne ba ko lai ba problems di yam khre ba family ki problem ne re adagi customer ki problem ne re adagi mo kaiter mystery ma'am ki mo problem ne ba ko si ma'am je kamaina nang fix to bra natraga kamaina sagun ra kamaina laki ki nang journey for the last chai kano sigi field da to bra mi sa sigi matang sida ai che chahi manga tarek ki chang da di aduki mati awaba mo loina ra dum chat le
ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯁꯣꯜꯕ ꯇꯧꯅꯕꯗꯤ ꯍꯣꯠꯅꯕ ꯁꯨꯡꯉꯝ ꯉꯝꯗꯕ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯇꯧꯔꯤ ꯕꯤꯖꯤꯅꯦꯁꯁꯦ ꯁꯣꯏꯔꯦ ꯑꯣꯖꯥꯒꯨꯝ ꯅꯥꯏꯔꯒ ꯇꯝꯃꯗꯤ ꯊꯃꯣꯏꯗ ꯈꯜꯂ ꯑꯗꯨꯝ ꯂꯥꯛꯄꯁꯦ ꯁꯥꯡꯉꯦ ꯍꯥꯟꯅꯗꯤ ꯊꯤꯕꯤꯔꯛꯇꯕ꯭ꯔꯕ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯍꯥꯏꯗꯤ ꯁꯣꯝꯁꯦ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯁꯥꯕꯒꯤ ꯕꯤꯖꯤꯅꯦꯁꯁꯤ ꯆꯪꯈ꯭ꯔꯦꯕꯀꯣ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯩꯅ ꯁꯨꯝ ꯎꯖꯕꯗ ꯌꯨꯝꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯔꯦ ꯃꯤꯁꯇ꯭ꯔꯤ ꯃꯌꯥꯝꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯔꯦ ꯑꯗꯩ ꯑꯃꯅ ꯑꯃꯨꯛ ꯀꯁꯇꯃꯔꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯂꯩꯔꯦꯕ ꯁꯤ ꯑꯍꯨꯝꯁꯦ ꯑꯩ ꯐꯤꯛꯁ ꯇꯧꯒꯦ ꯀꯥꯏꯗꯤ ꯈꯜꯂꯤꯅꯦꯕ ꯑꯗꯣ ꯃꯅꯤꯄꯨꯔꯁꯤꯗ ꯁꯣꯝꯅ ꯊꯦꯡꯅꯔꯛꯇꯕ꯭ꯔꯕ ꯀꯩꯅꯣꯝꯇ ꯊꯦꯡꯅꯔꯛꯑꯦ ꯃꯔꯨꯞ ꯃꯄꯥꯡꯗ ꯍꯪꯉꯦ ꯕꯤꯖꯤꯅꯦꯁ ꯂꯥꯏꯟꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯇꯝꯗꯅꯤ ꯀꯅꯥ ꯇꯥꯟꯅꯁꯤꯒꯦ ꯃꯔꯨꯞ ꯃꯄꯥꯡꯗ ꯁꯨꯝ ꯍꯪꯕꯗ ꯑꯗꯨꯒꯤꯗꯤ ꯃꯄꯥꯟ ꯂꯝꯗ ꯆꯠꯂꯒ ꯇꯝꯗꯧ ꯃꯉꯥꯏꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯊꯣꯏꯗꯣꯛꯅ ꯂꯩꯇꯦ ꯍꯥꯏꯕ ꯑꯗꯒꯤ ꯀꯕꯨ ꯈꯪꯕ ꯀꯥꯡꯕꯨꯅ ꯑꯦꯗꯚꯥꯏꯁ ꯑꯣꯏꯅ ꯄꯤꯔꯝꯕ ꯍꯥꯏꯇꯥꯔꯦ ꯆꯦꯗꯣ ꯑꯗꯨ ꯁꯥꯖꯜꯂꯨ ꯑꯗꯨ ꯇꯧ ꯑꯗꯥ ꯇꯧ ꯑꯗꯨꯗ ꯍꯪꯅꯔꯨꯆꯣ ꯍꯥꯏꯕ ꯗꯥꯏꯔꯦꯛ ꯆꯠꯃꯤꯟꯅꯧꯁꯤ ꯇꯧꯃꯤꯟꯅꯧꯁꯤ ꯍꯥꯏꯕꯒꯤ ꯄ꯭ꯔꯨꯐꯇꯤ ꯑꯝꯇ ꯄꯤꯔꯛꯇꯕ ꯑꯗꯨꯒ GST ꯁꯥꯔꯀꯥꯟꯗ ꯑꯗꯨꯒꯤ ꯄꯩꯁꯥꯗꯨ ꯇꯧꯔꯀꯥꯟꯗ ꯍꯌꯦꯡ ꯀꯛꯄꯤꯒꯅꯤ ꯑꯗꯨ ꯇꯧꯕꯤꯒꯅꯤ ꯑꯆꯨꯝꯕ ꯑꯝꯇꯗꯤ ꯂꯩꯇꯦ ꯑꯦꯗꯚꯥꯏꯁꯇꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯩꯔꯦ ꯑꯩꯈꯣꯏ ꯏꯔꯝꯗꯝꯁꯦ ꯑꯣꯀꯦ ꯅꯥꯏꯁ ꯁꯣ ꯃꯌꯥꯝꯗ ꯁꯤꯒꯤ ꯄꯣꯏꯟꯠꯁꯦ ꯌꯥꯝ ꯐꯖꯩ ꯍꯥꯏꯗꯤ ꯇꯁꯦꯡꯅ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯑꯦꯗꯚꯥꯏꯁꯁꯦ ꯄꯤꯕꯤ ꯇꯥꯔꯒꯁꯨ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯑꯦꯗꯚꯥꯏꯁ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯗꯨꯅ ꯑꯣꯜꯔꯦꯗꯤ ꯇꯧꯈꯤꯕ ꯄꯣꯠꯇ ꯑꯦꯗꯚꯥꯏꯁꯁꯦ ꯄꯤꯕꯤ ꯇꯥꯔꯒꯗꯤ ꯌꯥꯝ ꯂꯥꯏꯅ ꯇꯥꯛꯄꯤꯔꯛꯀꯅꯤꯕ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯑꯔꯨꯟꯅ ꯍꯥꯏꯗꯣ GST ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯕ ꯃꯇꯝꯗ ꯄꯩꯁꯥꯗꯨ ꯆꯪꯉꯦ ꯆꯪꯉꯦ ꯆꯦꯒꯤ ꯆꯔꯥꯡꯒꯤ ꯑꯅ ꯍꯥꯏꯕ ꯇꯁꯦꯡꯅ ꯃꯤꯒꯤ ꯃꯇꯦꯡꯗꯣ ꯄꯥꯡꯒꯦꯅ ꯄꯥꯡ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯊꯕꯛꯁꯦ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯆꯠꯃꯤꯟꯅ ꯇꯥꯔꯒꯗꯤꯀꯣ ꯍꯥꯏꯗꯤ ꯀꯗꯥꯏꯗ ꯁꯣꯏꯔꯤꯅꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯅ ꯇꯥꯛꯄꯤ ꯇꯥꯔꯒꯗꯤ ꯑꯔꯨꯟꯁꯨ ꯃꯇꯝꯗꯨꯗ ꯁꯞ ꯑꯃ ꯂꯣꯏꯒꯅꯤꯕ ꯃꯇꯝꯗꯨꯗ GSTꯒ ꯔꯦꯖꯤꯁꯇꯔ ꯇꯧꯕ ꯃꯇꯝꯗꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯕꯦꯡꯗ ꯌꯥꯎꯕ ꯑꯩꯈꯣꯏꯒꯤ ꯏꯁꯦꯟ ꯅꯨꯄꯥ ꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯒꯤ ꯃꯇꯦꯡ ꯂꯧꯋꯦ ꯑꯗꯩꯗ ꯏꯕꯥꯏ ꯁꯨꯃꯥꯏꯅ ꯇꯧꯔ ꯐꯣꯇꯣꯗꯣ ꯀꯥꯞꯄꯛꯑꯣ ꯆꯦ ꯆꯥꯡꯗꯣ ꯊꯥꯔꯛꯑꯣꯅ ꯊꯥꯈ꯭ꯔꯦ ꯃꯃꯥꯡꯗꯩꯗꯤ ꯑꯗꯨꯝ ꯍꯥꯏꯕꯀꯣ ꯑꯗꯩ ꯃꯥꯅꯁꯨ ꯃꯥꯏ ꯊꯕꯛ ꯆꯤꯟꯕꯅꯤꯅ ꯊꯧꯑꯣꯏꯗꯕ ꯑꯩꯅ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯗꯥꯏꯔꯦꯛ ꯉꯥꯡꯉꯀꯥꯟꯗ ꯃꯥꯅ ꯄꯣꯠꯇꯣ ꯇꯧꯕꯤꯔꯛꯑꯦ ꯑꯣꯀꯦ ꯃꯇꯝꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯥꯡꯉꯦꯕꯀꯣ ꯑꯗꯨꯒ ꯑꯔꯨꯟ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯗ ꯃꯇꯝꯗꯨꯗ ꯁꯣꯝꯅ ꯇꯧꯔꯤꯕ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯕꯤꯖꯤꯅꯦꯁꯀꯤ ꯂꯥꯏꯟꯁꯦ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯅꯪ ꯃꯦꯅꯦꯖ ꯇꯧꯈꯤꯒꯦꯕ ꯍꯥꯏꯗꯤ ꯏꯃꯨꯡꯒꯤꯁꯨ ꯅꯪ ꯄ꯭ꯔꯦꯁꯔ ꯑꯗꯨꯝ ꯂꯩꯔꯤꯅꯦꯕꯀꯣ ꯑꯗꯒꯤ ꯃꯤꯁꯇ꯭ꯔꯤ ꯃꯌꯥꯝꯒꯤꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯦꯅ ꯍꯥꯏꯌꯦꯕ ꯑꯗꯩ ꯀꯁꯇꯃꯔꯒꯤꯁꯨ ꯅꯪ ꯊꯨꯅ ꯂꯧꯅꯤꯡꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯗꯅꯀꯣ ꯃꯇꯝꯗꯨꯗ ꯀꯃꯥꯏꯅ ꯅꯪꯅ ꯃꯦꯅꯦꯖ ꯇꯧꯔꯒ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯀꯃꯥꯏꯅ ꯍꯧꯖꯤꯛꯐꯥꯎꯗ ꯂꯥꯏꯅꯣ ꯑꯩꯈꯣꯏ ꯊꯦꯡꯅꯕꯗꯤ ꯀꯨꯏꯗ꯭ꯔꯤꯕ ꯉꯥꯡ ꯈꯛꯇꯅꯦꯕꯀꯣ ꯃꯇꯝꯗꯨꯗ ꯅꯪꯅ ꯋꯥꯈꯤꯕ ꯅꯪꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯁ꯭ꯇ꯭ꯔꯒꯜ ꯍꯥꯏꯇꯥꯔꯦꯀꯣ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯃꯤꯑꯣꯏꯕꯁꯦ ꯑꯗꯨꯝ ꯅꯤꯡꯕ ꯀꯥꯏꯕꯁꯦ ꯑꯗꯨꯝ ꯌꯥꯎꯏ ꯀꯩꯅꯣꯅꯤꯅ ꯄꯨꯟꯁꯤ ꯀꯧꯕꯅꯤ나 ꯑꯩꯒꯤꯁꯨ ꯅꯤꯡꯕ ꯀꯥꯏꯕ ꯍꯥꯏꯗꯤ ꯄꯨꯂꯞ ꯑꯩꯅ ꯍꯦꯛ ꯄꯥꯝꯖꯕ ꯑꯗꯣ ꯐꯪꯗꯦ ꯅꯤꯡꯇꯝꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯅꯤꯡꯇꯝꯕ ꯍꯥꯏꯗꯣꯏꯔꯥ ꯍꯥꯏꯗꯤ ꯑꯩꯅ ꯍꯦꯛ ꯄꯥꯝꯖꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯐꯪꯕꯗꯨꯗꯤ ꯃꯤꯑꯣꯏꯕ ꯀꯧꯕꯅꯤꯅ ꯈꯔꯗꯤ ꯋꯥꯠꯀꯗꯧꯕ ꯃꯥꯜꯂꯤꯀꯣ ꯑꯗꯨꯅ ꯑꯔꯨꯟꯒꯤꯗꯁꯨ ꯉꯁꯥꯏꯒꯤ ꯂꯥꯛꯏꯕ ꯀꯩꯅꯣꯁꯦ ꯖꯔꯅꯤꯁꯦꯀꯣ ꯁꯤꯗꯩꯁꯤꯗ ꯑꯔꯨꯟꯅ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯊꯃꯣꯏꯗ ꯑꯗꯒꯤ ꯑꯃꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯕ ꯂꯩꯗꯅꯀꯣ ꯁꯤꯒꯤ ꯁꯥꯡꯉꯦꯗꯅ ꯅꯪꯒꯤ ꯖꯔꯅꯤꯁꯦ ꯆꯍꯤ 10ꯒ ꯀꯌꯥꯅꯣ ꯆꯍꯤ 19 ꯑꯔꯨꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯈꯤꯗꯕ ꯑꯗꯒꯤ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯒꯜ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯋꯥꯕ ꯊꯦꯡꯅꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗꯁꯨ ꯑꯩꯅ ꯚꯤꯌꯨꯋꯔꯁ ꯃꯌꯥꯝ ꯊꯝꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯅꯥꯒꯤ ꯍꯤꯔꯝꯗ ꯁꯥꯕꯤꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤꯕ ꯆꯥꯎꯈꯠꯈꯤꯕ ꯃꯤꯁꯨ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯑꯗꯒꯤ ꯐꯦꯜ ꯑꯣꯏꯕ ꯃꯤꯁꯨ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯒꯅꯤꯕ ꯍꯥꯏꯗꯤ ꯈꯔ ꯇꯧꯔꯝꯃꯒ ꯉꯝꯃꯛꯇꯗꯅ ꯇꯣꯛꯈꯤꯕꯁꯨ ꯀꯨꯡꯃꯥꯏ ꯑꯃ ꯂꯩꯔꯝꯒꯅꯤꯕ ꯍꯥꯏꯗꯤ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯃꯥꯏ ꯄꯥꯛꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦꯗꯅ ꯂꯩꯇꯦꯀꯣ ꯑꯗꯨꯅ ꯅꯪꯒꯤ ꯃꯇꯝꯗꯨꯗ ꯅꯪꯅ ꯁꯅꯥꯒꯤ ꯕꯤꯖꯤꯅꯦꯁꯁꯦ ꯅꯪꯅ ꯍꯧꯔꯛꯄ ꯇꯥꯏꯃꯤꯡꯗꯣ ꯑꯗꯨꯗ ꯅꯪꯉꯣꯟꯗ ꯊꯦꯡꯅꯈꯤꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯋꯥꯈꯤꯕ ꯑꯗꯒꯤ ꯏꯃꯨꯡꯒꯤ ꯄ꯭ꯔꯦꯁꯔꯗꯒꯤ ꯑꯗꯒꯤ ꯃꯤ ꯃꯌꯥꯝꯒꯤ ꯄ꯭ꯔꯦꯁꯔꯗꯒꯤ ꯃꯌꯥꯝꯗꯤ ꯂꯩꯔꯝꯒꯅꯤꯕꯀꯣ ꯍꯥꯏꯗꯤ ꯁꯝꯂꯞꯅ ꯀꯔꯝꯕꯅꯗꯤ ꯅꯪꯉꯣꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯥ ꯁꯥꯒꯤ ꯌꯥꯝꯅ ꯋꯥꯈꯤꯕ ꯂꯩꯗꯅꯀꯣ ꯁꯤꯒꯤ ꯁꯅꯥ ꯁꯥꯕꯒꯤ ꯁꯤꯒꯤ ꯖꯔꯅꯤꯁꯤꯗ ꯖꯔꯅꯤꯁꯤꯗ ꯁꯥꯔ ꯑꯩꯅ ꯊꯦꯡꯅꯕꯗ ꯈ꯭ꯋꯥꯏ ꯋꯥꯈꯤꯕꯁꯦ ꯍꯥꯏꯔꯤꯕ ꯉꯁꯥꯏꯒꯤ ꯑꯩꯅ ꯃꯃꯥꯡꯗ ꯄꯟꯖꯈꯤꯕ ꯃꯤꯁꯇ꯭ꯔꯤꯁꯤꯅ ꯗꯦꯗꯂꯥꯏꯟ ꯄꯤꯔꯒ ꯃꯥꯅ ꯉꯝꯃꯅꯤꯅ ꯄꯥꯏꯕ ꯍꯧꯔꯦꯕ ꯇꯪꯈꯥꯏ ꯆꯜꯂꯦꯕ ꯃꯥꯅ ꯁꯥꯖꯜꯂꯤꯕ ꯄꯣꯠꯁꯦ ꯑꯣꯟꯊꯈꯤꯕ ꯄꯣꯠꯁꯦ ꯃꯥꯅ ꯂꯣꯏꯔ ꯄꯤꯈꯠꯂꯛꯀꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯅ ꯇꯁ ꯇꯧ ꯇꯥꯔꯒꯗꯤ ꯋꯦꯠ ꯐꯥꯗꯦ ꯍꯥꯏꯕꯒꯤ ꯉꯪꯅꯕ ꯃꯅꯨꯡꯗ ꯑꯃ ꯇꯣꯉꯥꯟꯅ ꯑꯃꯨꯛ ꯂꯩꯕ ꯄꯣꯠꯇꯨ ꯂꯣꯏꯔ ꯄꯤꯈꯠꯂꯛꯄ ꯑꯣꯏꯇꯥꯔꯒꯗꯤ ꯋꯦꯠꯁꯦ ꯁꯨꯔꯦ ꯇꯥꯔꯦ ꯍꯦꯜꯂꯦ ꯍꯥꯏꯕꯗꯨꯅ ꯑꯦꯖꯦꯁ ꯑꯃ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯄꯥꯏꯔꯨ ꯇꯥꯔꯗꯤ ꯄꯣꯠꯇꯣ ꯃꯥꯏꯗꯤ ꯁꯨꯔꯝꯗꯦ ꯍꯥꯏꯕꯒꯤ ꯊꯃꯣꯏ ꯁꯦꯡꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯅꯕ ꯑꯩꯈꯣꯏꯒꯤ ꯁꯦꯟꯗ ꯑꯗꯣ ꯑꯩꯅ ꯃꯁꯥꯗꯣ ꯀꯧꯔꯦ ꯀꯧꯕ ꯃꯇꯝꯗ ꯅꯪ ꯇꯁꯦꯡꯅ ꯅꯪꯒꯤ ꯊꯕꯛꯇꯣ ꯆꯤꯜꯂꯦ ꯍꯥꯏꯔꯗꯤ ꯄꯣꯊꯥꯔꯣ ꯅꯪꯒꯤ ꯋꯦꯠꯁꯦ ꯕꯣꯜ ꯈꯠꯂꯒ ꯄꯤꯈꯠꯂꯛꯑꯣ ꯃꯤꯒꯤꯗꯤ ꯄꯤꯗ ꯌꯥꯗꯕꯅꯤꯅ ꯑꯩꯅ ꯋꯥꯅ ꯑꯍꯤꯡ ꯇꯨꯝꯗꯅ ꯃꯦꯅꯦꯖ ꯇꯧꯔꯛꯄꯗ ꯌꯥꯝ ꯋꯥꯕ ꯀꯩꯅꯨꯡꯒꯤ ꯇꯧꯖꯔꯨꯕꯅꯣ ꯍꯥꯏꯕ ꯌꯧꯕ ꯃꯇꯥꯡ ꯀꯞꯄ ꯃꯇꯥꯡꯁꯨ ꯌꯥꯎꯈꯤꯕ ꯑꯣꯀꯦ ꯀꯁꯇꯃꯔ ꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯍꯥꯏꯗꯤ ꯁꯣꯏꯈꯤꯕꯗꯤ ꯌꯥꯎꯔꯕ ꯑꯗꯨꯝ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯀꯠꯊꯣꯛꯄ ꯍꯣꯠꯅꯕ ꯀꯟꯕꯗꯣ ꯃꯤꯒꯤ ꯀꯁꯇꯃꯔꯒꯤꯗꯤ ꯄꯤꯅꯕ ꯍꯣꯠꯅꯔ ꯄꯤꯈꯤꯕ ꯑꯗꯨꯒ ꯑꯩꯒꯤ ꯁꯨꯃꯤꯟꯅꯔꯝꯕ ꯍꯦꯠ ꯃꯤꯁꯇ꯭ꯔꯤꯁꯤꯡꯗꯨꯒꯤ ꯈꯤꯇꯪ ꯃꯣꯏꯅ ꯃꯇꯦꯡ ꯇꯧꯔꯒ ꯉꯟꯅ ꯄꯤꯕ ꯌꯥꯕ ꯄꯣꯠꯇꯣ ꯋꯥꯍꯩ ꯃꯤꯑꯣꯏꯕꯁꯤ ꯋꯥꯍꯩꯅꯤ ꯐꯣꯟ ꯈꯤꯇꯪ ꯀꯜꯂꯛꯄꯗ ꯑꯩꯒꯤ ꯑꯣꯏꯅ ꯌꯥꯝ ꯍꯩꯅꯖꯗꯕ ꯏꯀꯥꯏꯕ ꯐꯥꯎꯕꯗꯣ ꯑꯗꯨꯗꯣ ꯑꯗꯨꯝ ꯄꯣꯛꯄ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ